अहानबदा मरु ओइबा पाउ मणिपुर कोविड-19 की पॉजिटिव ओइबा मियोई अनि सुरे चिंगनबा अमसु रीटेस्ट तौरी अवांग नोंगपोक स्टेट की ओइना कोविड-19 की पॉजिटिव ओइबा मियोई 18 सुरे आसाम खक्तदा पॉजिटिव ओइबा 13 सुख्रे अमदी मफम कयादा लॉकडाउन का मरी लेना हिदाक कापथोकपा अमदी पोचै येनबा लेप्ट्री खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मियेंग ताबिरिबा सिंगबु विद्यापति म्यांगलंबमना तारामना ओक्चबगा लोइनना हौजिक मपुंग ओइबा पाउ सिंग मियामदा संदोकना पिजरी स्टेट असिगी ओइना पॉजिटिव ओइबा मियोई अनि सुरे चिंगनबा मियोई अमा हौजिक टेस्ट तौरी नौना पॉजिटिव ओइरबा लिलोंगदगी चाही 35 सुरबा मियोई अदु हौजिक रीजनल इंस्टीट्यूट ऑफ मेडिकल साइंसेस की आइसोलेशन वार्ड थमदुना लायंग सथरी ममांगदा थांगमैबंदगी नुपी अमा पॉजिटिव ओइख्रबा मतुंग हाइरिबा मियोई असिना अनि सुबनी मियोई असि दिल्लीगी निजामुद्दीनदा इस्लाम धर्म की चटपा सिंगी तबलीगी जमात की थौरम याउरबनी मखाताना धर्म की ओइबा थौरम अदुदा सरुक यामिनरुरबा मियोई अमसु चिंगनबदगी टेस्ट तौरी हाइना हेल्थ डायरेक्टरेट दगी मचिन चटपा मियोई अमना फोंदोरकली नाकल अमरोमदा स्टेट गवर्नमेंटना लैना असे संदोक्तनबा कर्फ्यू अमदी लॉकडाउन तौदुना अकनबा चेक्सिन थौरांग लौखटलिबनी आसाम दा कोविड-19 की पॉजिटिव ओइबा मियोई 13 सुख्रे हौखिबा पुंग कुनमरीदा आसाम दा नौना कोविड-19 की पॉजिटिव ओइबा मियोई 15 थौलकपदगी स्टेट असिदा पॉजिटिव ओइबा मियोई 13 सुख्रे नौना पॉजिटिव ओइरबा मियोई सिंग असि दिल्ली की निजामुद्दीनदा तबलीगी जमात की थौरम याउरबा सिंगनी मिजोराम दसु पॉजिटिव ओइबा मियोई अदुगा थारगा अवांग नोंगपोक स्टेट की ओइना कोविड-19 की पॉजिटिव ओइबा मियोई 18 सुरे कोविड-19 की मतंगदा ngasi प्राइम मिनिस्टर नरेंद्र मोदी के स्टेट पुनमकी चीफ मिनिस्टर सिंगा वीडियो कॉन्फ्रेंस तौदुना उनख्रे ngasi पुंग 13 दगी हौदुना चथगदबा वीडियो कॉन्फ्रेंस असिदा लैबाक असिदा कोविड-19 थेंगननबगी मतंगदा कुपना खनगदौरी प्राइम मिनिस्टर ने लैना असिबु संदोक्तनबा निमित कुनमाथोइनिगी लॉकडाउन लाउथोकलबसु लैना असि मखाताना संदोरकपदगी वीडियो कॉन्फ्रेंस असि पांगथोकपनी हाइरी कोविड-19 की लाइसत असिगी मतंगदा लौतौबिगनु फुरुप की खेनबा थमदना लाइसत असि थिंगनबा होटनमिनसि हाइना शिवसेना मणिपुर की स्टेट की प्रेसिडेंट एम टोम्बीना फोंदोख्रे टोम्बीना मखा तारादुना मालेम की ओइना अचौबा सिंगनबा अमा ओइरिबा कोविड-19 की मतंगदा अखोई पुन्ना संगसिनमिनबा अमा चंगी इंडिया की ओइना लोक सभा की एमपी 595 राज्य सभा की एमपी 295 अमदी स्टेट अमदी यूटी सिंह पुन्ना एमएलए लिसिंग मरी के 110 रोम लैरिबा सिंह असिना अमत्त ओइना अपुनबा अमदा संगसिलबदी लैना असि लाइना थेंगनबा ngमगनी स्टेट गवर्नमेंटना लौखटलिबा चेक्सिन थौरांग असिदा अखोई पुन्ना सौगतमिनसि करिगुंबा चिंगनबा लैरगना हॉस्पिटल दा चतुना चेक तौथोकदबनी मसिदा कनागुंबा खरना लोसिनबा नत्रगा खंगहंदना थंबा तारबदी आईपीसी की सेक्शन 320 फाउबा पांदुना एक्शन लौखटपा याई बॉर्डर स्टेट अमा ओइबनिना यामना चेक्सिनबा मतम ओइरे फिबम असिदा मरु ओइना मुस्लिम इचिन इनाव सिंगना इसादा चिंगनबा लैरबदी मपाल पिरकना अथुबदा चेक तौथोकपियु अंगम मतेंग पांगजगे यामना लुरबा मतम असिदा मियामगिदमक चेंगयनबदा नियम चुमना येनबियु हाइखी मुस्लिम इसिनाव सिंगदा शिवसेना की माइकेदी अपील अमतंग तौजनिंगे मदुदी लैरिबा ट्रेन असिदा करिगुमा अनाबा इसादा लैरेना खंगबदी मियाम संगना अदोम गिदमक मतेंग पांगनबगी दुद सेम सादन लैरिबा सरकार असिदा संगगा अनाबदु फननब होनसि लोसनदना थंबिगनो लैरिबा अखोई ट्रेन असिदा अखोई दोलादोली जात बिजात अदुगा पसा पाइ खुंबा कनामत लेत्रे हुजिक लेतिम सब मानरे मसिदा अखोई पुनसिल सरकार की मतिंग पांगसी गवर्नमेंट ना मतोंगना तौबया दव थबक सिंसिंग असे बोगी मनुंगदा शिवसेना ना पांगना लाई हाई बसिगी वायरस जु मांगन नबो होनबदा शिवसेना ना अंगम थाकता गवर्नमेंट सिंग मतिंग पांगन है बसे
ngasi press meet ta ai lathok Manipur COVID-19 positive oiba migi masing hengalakpada karigumba makhal amagi kanglup phurup naiba mawongda wa ngangbidanaba amukogi maikeidegi miyamda appeal tawrakli. Laina asinarakpada kanagumba phurup natraga mioi amatana harawgadaba nungaigadaba losingadaba natti haina All Manipur United Club Organization amukogi president Nando Luwangna fongdorakli. Makna makha taraduna Hawziki luraba matam asida aikhoi puna kanglup phurup ki politics ki amadi organization ki khena ba thamdana COVID-19 asi thengnaminasi COVID-19 gi laina laisat asina khusem gi oiba awaba mayuk naba amadi cheng suna phangdabagi wathok laklibasi amukona nungnang ba fauzai amadi taraina su laude cheng yenbagi thabak tawriba khudingmakna chengi wathok thohandanaba hotnagadabani miyamda PDS ki potchai yenthokpada lana tawba agency amukona taraina laude healthcare worker na miyambu layengbada khudong thiba thoktanaba gamena mathau taba dress amadi ate equipment sing PBU amadi lam asida thabak tawriba singsu suti pibiganu Tungan mana apa kaya si layengbada makoi masada singnaba amadi akiba phawdanabgidamagda Manipur lengangna makoida tangai phadaba akoigi mai lenaba uniform sing amadi ate equipment sing adu PBU amadi Manipur gi tongan mafum gyada lebiriba primary health center sing amadi ate hospital sing da mathau tobiriba akoigi medical ki practitioner sing staff sing na akoi Manipur gi miyambu adu makhata na hanagumna laing biu masida mai lenaba authority su akan maming chingbiu maramdi kaino haiba matamda hoji primary health center amadi primary health center sing da akoi anaba tongan ba makhali anaba sing asi akoi layeng ningdaba natraga layeng bala ba taram tokdabi wafum kayama amukoda paw phangjare maduna maduguma thabakto tobigano maramdi primary health sub center sing bada ahan bagi oina miyamna akoi magi parset na singba lawtragadi akoi acho hospital da lakba yaroi aduna makhoina mafum dugi miyambu koi thajari ning laing biu maramdi akoi hojiki wendi lockdown legibena maram moidina miyamsi chathok chasinda habi maru oiba achoba hospital ne chatbagi khudong chada kayam lebina primary health center amadi primary health sub center sing asi yana maru hoi Ngarang numidang pung mapalom taba matamda Moreda leiba nifumde suba Assam Rifles na akak na bapaw mapangbadagi Indo-Myanmar border gi Moreda leiba integrated checkpost rom dagi khara chatlaga leiba Myanmar border ga tainana chen liba lokchau turel da COVID-19 ga mari leinana pusanba oirangbani jingnaba Dettol campaign gi hand wash hand sanitizer amadi hand wash amadi atai hidak langthak sing phagat pangamle ngamkhai gi athingba leiringai chairakta potchai pusanaba hotnaramba miyoi sing adu di Myanmar rom gi jungle manung da chensin duna nanthokre hairi makhoina hundoklamba bora khau sing adu check tawbada Dettol campaign gi potchai sing amadi masing yamlaba chloroquine tablet Live 5202 cream Dexona injection su yauramba thengnaki phagat laba potlam sing adu AR ge kangbona More police station da sinakre hairi Manipur da hojik umang sing asi kangbana maram oiduna mai sakpagi sang asi yamne hengatlakli laibak thibadi umang mai Chakliba sing asi miyoi kharana masagi oiba khaktama khalaga sing khara yanabagi damak mai thadokpadagi pak sana sandok khiduna chauna mang takpa oihalli haina Central Forest Division Manipur gi DFO RK Amarjit na fongdorakli mahakna makha taraduna ngarang langgol gi laimanai gi nakal da leiba mafam amada nupa amana mai thabadagi reserve forest ta mai waisilaktuna langgol reserve forest ta mai chaglaktuna chauna amang ata thoonkhre mai adu nungthilgi pung taranithoi aduaidagi hauraga chakpaduna numidangi pung mapan aduai fauba laksinba ngamki hairi reserve forest ke akoibada leiba mioi kiana kanna hotnabiduna forest department ka loinana umang sing asi kanbada mateng pangphom thoki mai thabada cheneriba mioi sing asi gyan tahanbagi matam oire haina RK Amarjitna makha tarakli
Thobal District Administration na hojik district asidagi corona virus ngakthoknanaba paikhatliba thabak thoramsingda mateng oinaba wangjing tentha kendragi MLA Paunam Rosen na lupa lakh amagi mateng pangkhre hairiba senpham asi khusinnabagi ngasi nungthil mahaki wangjingda leiba mayumda pangthokpa achamba thoram amada MLA Paunam Rosen na Thobal District Administration na district asida corona virus ngakthoknaba paikhatliba thabak thoramsing amadi district asida leiba doctor amadi nurse singna Lauriba Thaudang Sing asi yamna thagat ningai ni tamthiraba laina asidagi aikhoi punamakna section minabaga loinana laina asigi ngapthok minasi haiki amaromda wangjing tentha kendragi manung chanba texamgi 34/22 gi mafam singda laingakna pirakpa cheng sing ngasi lemna miyamda yenthokre Pamayam laibadagi ay makidagi su district administration da ay ang mamateng lupa la amakatang pangi honorable CM gidasu ay lupa la amakatang pangaga sida sunata na darkaro ay puna pagi matang dasu dum sinaro ay banate dum pangmangam hona ja pangna badum hona jari adanu darkar lai puna mo koy may puna mo cooperation pimina Social Affluent Club na su COVID-19 ngakthok na nabapandam da ngasi club asina konba mafam singda hidak saithokre ngasi ayuk club ki volunteer singna lambi khongban amadi atai mafam singda hidak chaithokhi Amaromda Thobal Khetri Lekai da leba Social Education and Cultural Development Organization Secdo amadi Thobal Wang Mataba Sorok Makhada leba Social Service and Welfare Association Gi club volunteer sing na ngasi club sing asina konba jaga sing da paksana bleaching powder kakthokre Thobal Asida BJP gi mirap oikhiba laitan them basante alias Bhim na hidak asi kapthokpada amadi Thobal Khetri Laikai gi miyamda thaknaba ising yenbagi damaksu club asigi maikaidagi apenba fongdorakli Makhata ba pau pizadring da break matang lauzari Hidak oina amadi thau oina animak sizinaba yaraba sangbrai thau phongbiragani sangbrai pambidagi sungba organic oiraba amadi side effect leitraba thau asina hiram kayada kanaba piri nungsang laikoi haksang chikpa laihau apomba phuri samkenba tonsil na chingba kaya laingbada kanaba piri thau si thakpadi yade akupa moral gidama contact tobiu sangbrai thau kyamgai maning laikai contact number 9366949811 Khanghanjaba Lamjingba Hospital and Medical Research Institute Private Limited na Hauzik Oyiba Khudong Chadaba Kaya Asigi Yenglaga Miyam Gidamak Hospital Asigi Maternity Ward Pung Kunmari Hangduna Miyam Gitogal Taujaragani Adumakpu Hospital Asigi Atopa Department Singde Service Lepchagani Hospital Asida Lakchangai Mamangda Makhada Pijariba contact number Asida Han appointment Lobiu Amadi patient ka miyoi amadagi hena loina biraktanaba khanghanjari ba Lamjingba Hospital and Medical Research Institute Private Limited RIMS Southgate Kombirei Kaithel contact number 8258967890 Break ki matung na makhata ba pau pizari Waiton Gram Panchayat ki Pradhan Pukhrambam Surbalagi mityeng makhada Panchayat asigi Development Committee ka khusamnaduna ngasi Panchayat asina konba mafam singda chana thaknaba potlam sing yenthokre pot yenthokpa aduga mari leinana Pradhan Pukhrambam Surbalana Panchayat asina konba mafamda leiriba chakhum khudingda ngasi yenthokliba potlam sing asi phanganbata natana Panchayat asigi mafamda leiriba Mitop sing the supotlam sing asi panghangani. Pot yentok pa asi ngasi dagiga lakba yumsakesa numit pauba yentokani haiki. Imung khuding makta laiba. Sakhum khuding mak Gram Panchayat asigi manung amasung Gram Panchayat ki manung da laiba migrant worker sing yauna akoina relief pibagi thabak ama ngasi dagi haudok zaraga Tuesday numit pauba akoina leptana Gram Panchayat asigi manung da sathana naba
Waiton Gram Panchayat ki Development Committee ga khusamnaduna hariba thabak asi pangthokjaraga ngasi mak wari oina takhiba ikhoina mamangda aikoina hojik thengnariba pandemic oiraba COVID-19 dagi sep oinanaba government laukhalakliba thabak thorangsing sida GP asina angamba aikoigi daitani khallaga laujaraga pangthokjaba thorom amani Manipuri ki puwari ga sagon na duna laklaba ikopat maming tagi ngaire senjau paiba singna tapna lam khopchilak bana matam kharagi tungda pat asi mangkhragani haina Joint Coordination Committee on Wildlife and Biodiversity na thadorak chairwal amana hairakli chairwal isna makha tarakli badi moirang kangleiro la khambana kaupha khiba mafam ama oiriba ikopat ngasidi senjau paiba singna khopchilak badagi maming tagi pat amagum leire lamlaki sa uche kaya gi saktafam ama oiriba pat singi manungda pat ama oiriba asi mutkrabadi puwariga sagona duna laklaba khamba thoibigi warisu mangkhragani amaromda mioi kharana sengi sengde khangdana pata paiduna pat asigi mayai chabukta achauba mechin sijinaduna farm kaya onthorakli karamba authority na pat asida pata piribano haina lenga ki pukning chingsilakli North AOC ki mafam kaya da lairiba mayum lejadraba drug user taramapanda kanglaipak drug awareness and prevention KADAP gi volunteer singna Impal West Police ki officer in charge ka khusamnaduna de-addiction center da thamkhre ngarang drug user sing adu punsilaba matung langthabal da laiba drug de-addiction center da thamkhibani Power Grid Corporation of India Limited na COVID-19 gi Prime Minister Relief Fund da lupa crore samag kuntra mateng pangkre ngasi Power Grid na tholak pacherol amana makha taraduna financial year listingani kun mathoida amuk crore humdra Relief Fund asida hapchinduna punna crore chani mateng pangani hairi Nakalamaromda Imphal East ki Adakshya P. Bimolagi mityang makhada ngasi 1/16 polling unit luang sangbam gi miyamda chana thaknaba potlam sing yenthokre polling unit asiga khusamnaduna yumda chatuna potchai yenthokhiba aduga mari leinana polling unit asigi president ngairangbam opendrona Adaksyana laukhalakliba khongthang asi thagat ningaini miyamgi awaba kokna bagedamak asiguma khongthang ama laukhalakpa asina miyamna thengnariba khudong chadaba kaya kokhanba ngamlagani haiki makhada luang changmang mamang lekai kogi chief minister gi miyang makhada kogi phangum thokpa chengsingchi paisa lawna lemna yenkhre huji card paidaba kangbusu ming thagatna dana koina semgi miyang makhada yenbigani haibagi takpirai maduna masida aikoini yenjaribasi masimakna kogi jila parshad ki adaksha gi miyang makhada chengwai thaukhina duga chengsingdana kogi chief minister gi miyang makhada yenthokchabani KFN PD ki minister oiriba amadi langthabal kendra gi MLA Kesyam gi kendra gi makhada March tagi cheng piramdaba amadi siamna lauthokiba wafam gi ona tainabada thabak tawramba asina miyam gi chakthung manghan kharabara haibagi chingnaba leire haina Protection Committee on Right to Public Distribution System langthabal kendra gi chairwal amana hairi ngasi committee asiga secretary KH itangna COVID-19 ga mari leinana laukhalakliba thaurang asi yamna thagat ningaini housing state asida miyamgi yenaba cheng suna phangde haibagi matangda wakat kaya lakli masigi manungda langthabal kendra gi su miyamda phangliba cheng asi suna phangbara haina koina chatuna yengsilubada CM na lauthokiba wafam adugi ona tainabada tawramba thengnaki masi yamna laibak thibani hiramasida CM na akan yeng changbiyu haina cherol aduna pukning chingsilakli amukasu break amatanga lawzari Sangai Services Private Limited Yellow Mida Thabak Pirasi Thabakta Chilhau Thiroisi Adom na mayuk nariba awaba sing adu kokhan nabagi damak leijare Sangai Services Private Limited Yum gimi yamna leijade haibagi awaba lebiganu Yum gi darkar oiba thabak thoram sing tawbina ba sinmi nekpage khudong chaba phungbigani Manipur da ahan bo oina yamna hongna amadi yamna laina phone call amakhakna darkar oiba sinmi nekpa yabagi khudong chaba pijariba Sangai Services Private Limited ne pung kharagi amadi nongmagi waibagi khudong chaba su pijariba service singdi any type of construction driver and home tutor available, housekeeping and house cleaning, pest control, catering service, electrician, carpenter, plumber, electronic repairing, haibadi,
fridge, AC, water purifier asina chingbasing semjari amadi any type of labels available. Akupa Moral Gidama contact Tobiu, Sangai Services Private Limited, Uripok Torang Mamlekai, Manipur 795001. Aikogi contact number 7005071707 Natraga 7005112624. Aikogi email ID sangaiservices@gmail.com. Break matung taram nokchari amadi makhata ba pausingda Kairau Kendra gi Chanam Sandrok leba Gamare Club na su club asina konba mafam singda ising yen thokre ngasi phawbada toti gi ising phangdriba mafam asida club asina sinduna ising yen thokpa aduda Kendra asigi MLA amadi Ekan Enterprises ki proprietor na mateng pangki Hauzik Malem gi oina pak sanna sandorak liba coronavirus tagi ngak thokna naba Manipur gi Chief Minister N Birenna Langthabal Phumlau Lokol da phamung chani leiba quarantine center ama sanaba paikhat liba khongthang adubu yaningdi haiduna masak maming tak taba mioi kharana MPP gi ming sizinaduna mamang thagi tarik 38 da Manipur gi print amadi electronic media gi thongda pau oina phonglakpa asi yamna laibak thibani Manipur ki Chief Minister na coronavirus tagi ngak thokna naba paikhat liba khongthang asida MPP na yetpa amadi yaningdaba amata leiti haina MPP ki Secretary N Mangol Singhana thadorakpa cherol amana phongdorakli Nambol Assembly Constituency gi manung channa leiba maibam chingning gi akoibada mahik matai leitanaba hidak kapthokpaga loinana lu nana leinanaba campaign amasu sathakre Kendra asigi MLA Nangmeirakpam Loken amadi Ward Development Committee ki member RK Joyce gi mityeng makhada The Red Hill Club, The Sunlight Club amadi The Youth Progressive Club na sinduna pangthokhiba thoram aduga mari leinana laukhalakliba khongthang asi miyamna saugatpinabasu miyamgi pukning chingsilakli Oinam Maning Lekai Ward number Marida leiba Oinam Ongbi Asalata Devi wife of O Surjit amadi magi imung manung na su ward asida leiba imung singda chana ba potlam sing mahaki mayumda ngasi yen thokre o asalatana phongdokhibada miyamgi awaba yenglaga mahaki imungi maikaidegi angamba mateng pibani angamba miyosing na su mateng pibiu tawbatabu mipung khudingmak yumdagi mapan thoktana leibiu haiki ngasi aina sinjaribsi COVID-19 lakpase laina laichat side kitang ngapthokpa ngamgada khanjabadidamakta aina oinam ward number 4 sigi oina angamba mateng kha pangjabani Loktak Pat Mayai leiba Moirang Subdivision Thanga Kendra gi manung chana leiba Champu Khangpok Village ki imung chaniga marphu taret ki mioi chanipan rom da MP Dr. R.K. Ranjan Singhana COVID-19 ga mari leinena chana thaknaba potlam sing face masks hand sanitizer amadi hand gloves sing yen thokre tengbang potlam sing pibagi thoram aduda all Loktak Lake Area Fishermen Union Manipur gi Vice President Ningthaujam Thasana Devi Alafum ki Secretary Oinam Rajan Singha Susarkyaki MP Dr. R.K. Ranjan Singhana Loktak ki ising iyai da leiriba nga phaduna nomgi charata liba champu khangpoki miyam da COVID-19 laina dagi ngak thokna naba amadi sana thaknaba potlam sing phangdabagi awaba adu kharadang oirabasu kokhanbani haiki COVID-19 ga mari leinana hanegi MLA Mairenbam Prithvi Raj ki mityeng makhada Moirang Youth Congress na sinduna Moirang Kendra gi tongan ba mafam singda hand sanitizer gloves face masks amadi atai potlam kaya Moirang Kendra gi tongan ba mafam singda yen thokre Moirang Kendra Youth Congress ki thaumi singna police personnel medical staff sing amadi local club ki volunteers singna potlam sing adu yen thokhi Social workers Sanjoy Ahan Temna Kumbi Kendra gi mafam kya da koina chatuna malem da kinaraba COVID-19 laichat asidagi ngak thokpada mateng oinanaba face masks amasung awareness ki chejai sing asidagi yenthokpa hokre COVID-19 dagi ngak thoknanaba tawgadaba tawroidaba wafam kaya gi pau yauba chejai yenthokpaga loinana koina chatuna awareness su piki makhatana su lemhauriba Kumbi Kendra gi mafam singda awareness piki gani hairi
टॉम टीवी ना अखन्नबा लौखटचरकपा अदोमगी खोंजेलगी थौरमगी खुथांगदा मियामदगी तोंगान तोंगान वाफम कया फोंगदोकपिरकपा लेप्त्री करम करम मियोइसिंगना करी करम वाफमसिंग थंबिरकपगे हाइबदु मियाम पुना अमुक्तंग तामिनसी Laingakna laukhalaklaiba khongthang khudingmak taramna oksei adubu laita lairabana maram oiraga yumdagi thoklakpa ngaktani kanasu covid-19 naba pamde kanasu siba pamde kanasu police ki sai saba pamde adubu sadaba yadaba thakdaba yadaba upai leitabana maram oiraga lambi da thoklakpa ngaktani aduna sarkar da appeal amatang tawjari madudi nongmagi changdaba yadaba potlam singase yumthong yauhanbiyu adu oirabadi yumdagi kanasu thoklakloi kanasu lambi da uba phangloi Nizamuddin Markaz gi matangda social media gi sharuk amma oiriba koina yam toina sizinariba Facebook ta communalism oiba yamna communal oiba post kaya amadi comment kaya thagalakpasi yamna nungaijade asina maram oiraga community singi marakta crime thoknaba sinbiganu amadi koi masen nungsi chanana laisi haiba wafam sining singjari COVID-19 amaram oiraga India thungna lockdown lothokra matungda school college amadi madrasa kaya chuti sidoknakre adubu Manipur mapanda tamliba Manipur masa kaya di Manipuri yauba nang haudana makoina tamliba school college amadi madrasa sing aduda awaba kaya mayokna duna hujumak adumak leire adubu Manipuri sarkarna Manipur mapanda leiriba student singi tengbangani haina wafum kaya thamkiba leirabasu hajik phoba adugi karigumba mami amota tabu uraktabana Manipur masa kaya hajumak yamna awaba mayoknari maramdi lambin sorokta thoktuna insang napi layo phangtaba amati chaba thakpagi yamna problem orakpa hiram kayada awaba mayoknari maram asina Manipur sarkar amadi chief minister na maruoina mapal lamda leiriba students singi khanbiraga khara khajik torobasu tengbang birakna bahaina ai minister ki putning moching sinjari COVID-19 na maram oiraga lockdown tawringe cherak sida district administration Bisnupur Nita Arambamna tawtharakba yathang amagi matung ina MS Nambol service station Nambolda akhanaba department amadi miyoi singi oina ngasi petrol thau phanghankhre ngasi thau pikhiba singdi Cafen PD PHED medical and paramedical gi district asigi officing da mathau tawba staff singna ID card natraga sakta che sing utlaga amadi essential commodities Lokthok Losin Impal Pauba Chatnabagi vehicle permit paiba gari singna permit utlaga thau lawba yahanki COVID-19 ga mari lainana Youth Development Association Kongkham Makha amadi Naurem Mandha outpost ka khusamnaduna Nambol Municipal Council gi ward number 9 gi mafam singda bleaching powder sunu phenyl disinfectant solution sing kapthokre Naurem Mandha outpost ki Habildar CH Ojitna Luchingba police personnel sing amadi association gi thaumi kayana disinfectant solution sing kapthok pa aduda sharuk yakhi ngasayuk phongkiba pause singi maroiba pausing amutang punna khangminase Sangai Express COVID-19 Iho hobangam khai mensinaba kanna hotnari Nizamuddin gi thoram yaurubani haiba taragi test tawkhre yan loibasing kokta khut hapnare naba amadi sibagi chang leptana hengan lagli pokna form COVID-19 India gi confirm case yam khatlakli Assam da anoba case tarani thoi thengnare lockdown gi niyom ngaknaba center na state sing da khanghan khre tablighi jamat Chief Secretary Singa wari sanakre mi mapan gi negative oire amagidi retest tawgadori Manipur gi quarantine center sing da punna mi chani ka kuthra humdoi leiri Manipur gi tanker sing Assam da thau chingba chat khidre training tawraba naharul chahumga humputaret sizinaba yagani
Minister Jayanta Kumarna preside tawduna Bishnupur district ki matangda khanakre. Lockdown manungda pot laibagi khudong saba phanghankre. Manipur College na relief fund lupa lakh ahum mateng pikre. Naharol gi thaudang India da COVID-19 na naba masing lising amaga samapan ni fumari yaukre sibana yangkhai nipan sure. Diligi Tablighi Jamaat ki thorum yauruba Assam dagi Nipan Tamil Nadu ki chamaga tara coronavirus na nare. Mahiloi sangsing matam kaktana suti thadokre. CBSE gi oina class 1 dagi 8 phawba promotion piragani lauthokre. Nauriya pakhang lakpada cheng kg suna pidre haina CM da wakatkre. Hazrat Nizamuddin da saruk yaruba Manipur yausilakba miyoi mapan khaktangni miyoi kunthra turukti Manipur yoraktri. MMWO Huyen Lanpao Coronavirus ni chingnaba case ahum hospital singda leiri. Delhi gi Nizamuddin da lining la solga mari lenena pangthokiba mifam da saruk yarubani haiba miyoi tara yauna punna miyoi tara mathoi test tawkre result ngairi. COVID-19 Prime Minister na ngasi stat punna maki CM singa wari sanagadauri. Sana Laibak India da pungkun mari gi manungda miyoi chahunga marfutaruk COVID-19 positive oire. Assam da miyoi tara humdoi coronavirus positive oire. Hengal lakhigadauri. Prime Minister Nongyai matung pung ahum fauba tumdaba yaure. Prime Minister na ngasi state sigi Chief Minister singa wa khanagadauri. Ichel Express Ain ngakliba security personnel sing sumiyoi bani asoiba kharagi damak suspend tawba chumloi joy kisin. Saudi Arabia da handak chahigi has khongchat matam khara yaithanaba malemgi Musliman sing da khanghankre. CBSE na class 1 dagi 8 phawgi mahiroi sing promotion pigadauri. Social media Manipur da phongba pausi sing na aranba pau phongbiganu MMWO Iraibak lengak na lockdown manung da mi amada 10 kg mari pinaba lauthokrabasu Nauriya pakhang lakpa kendra dadi kg aniga dasmik manga khakta pibagi wakat lagli. COVID-19 na India da siba ni phumanga yaukre positive case na lising amaga satrat kulumdo yaukre. Manipur gi mahailoi sang punamak matam kaktana thingjin kre. Lengak na censor tawnaba thawong condemn tawi. Loisilakpada maroiba pau amuk hana pizari. Manipur da COVID-19 gi positive oibe miyoi ani sure chingnaba amasu retest tauri. Awang Nongpok state ki oina COVID-19 gi positive oiba miyoi taramapan sure Assam khakda da positive oiba tarataruk sukre. Amadi mafam kaya da lockdown ga mari lainana hidak kapthokpa amadi potchai yenba leptre. Hauzikiti Times of Manipur na pizza banung thilgi pau matang stalo sinjare ehen ba pau ga loinana numidangi pung mapal da mu phangbigani.